ai giảm nó cân là và nó cân đây nè không để già sẽ đúng hi cả thank you aspadre tum sit abu tu michiyo hay nè cái hay nè hana yauram de ba sigi hay nè ibex se mai nó pu mà yaure i u ra không để khara ka thi ga tu u ra không ama tum da be ama yaure kan na as adune ai yaudre mai zraud sorry ai nare khana yadre ngamdre changamdre ꯌꯥꯝ ꯐꯖꯩ ꯀꯩ ꯊꯦꯡꯛ ꯌꯨ ꯑꯁ ꯀꯗꯥꯏꯗꯅꯣ ꯑꯩ ꯌꯥꯎꯗꯕ ꯏꯁꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯈꯔ ꯍꯦꯟꯅ ꯏꯁꯩꯁꯦ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯦ ꯈꯔ ꯍꯦꯟꯅ ꯇꯧꯈꯤꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯗ ꯑꯩ ꯀꯥꯏꯗꯩ ꯃꯄꯨꯡ ꯐꯥꯗꯕꯅꯣ ꯑꯩ ꯈꯛꯇ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯦꯟꯖꯨꯅ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯨ ꯄꯣꯝꯃꯦ 이사이 삭바 야들이 이사이 삭바도 이사이 강보도 야래 이사이 라니 이사이 삭바 야들이 맞아 이게 맞아 콜랩 오 이마 콜래보레이션 기제 아이제 이따 오하우다바 아이직 юм다 레이레 아이도 tumage tawre aise tumamdaisida hoi isori to ising asaba hoi thum hapaga tingini asta to phatri da chiloi cha thala mare guli chare antibiotic ka chare do si ai gi je kaino na te ba lok thung bai khot bai khanau na ba do na te sai sakman ba de gi tum da ba do aduda si re 누파 너무 디파 ꯈꯪꯗꯦ ꯑꯗꯣ ꯈꯣꯟꯗꯤ ꯄꯨꯔꯥ ꯁꯤꯔꯝꯅꯦ ꯑꯩꯅ ꯀꯩꯅꯣꯗ ꯂꯥꯛꯄꯗꯣ ꯋꯥꯡꯈꯦꯝꯗ ꯂꯥꯛꯄꯗꯣ ꯑꯁ ꯄꯨꯔꯥ ꯉꯝꯗ꯭ꯔꯕꯅꯦꯕ ꯑꯩꯗꯣ ꯅꯣꯏ ꯃꯨꯟꯅ ꯇꯥꯔꯗꯤ ꯈꯪꯅꯤ ꯑꯩꯁꯦ ꯑꯁ ꯄꯤꯒꯁꯦ ꯇꯥꯔꯛꯑꯕ ꯈꯣꯟꯁꯦ ꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯁꯦ ꯅꯨꯡꯁꯤꯌꯦ ꯏꯁꯩ ꯁꯛꯄ ꯉꯝꯗ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯕꯩꯅꯦ ꯑꯩꯁꯦ ꯆꯤꯡꯊꯔ ꯌꯦꯡꯉꯛꯀꯦꯀꯣ ꯑꯩ ꯂꯣꯏ ꯄꯥ ꯉꯝꯗ꯭ꯔꯦ 이사이 락tabdo ay ngarangda isay chatre nare ay isay chatpa ngamdre hello wari jam lening ba comment jo muk pani kidoduna khangdre ay as amta pawa nang hodre da saurano amta pawa nang hodre as ay isay je sumai tawge kaino tawge ma comment mayam je pa ngamdre kitang phara kanda saage hoi yadre yang kang tri kang ni ai hanga kopsale ai tumdabagi hanadi noiram ba ai weight 55 56 adai lejaramani ko hojikena 49 daga lekhale weight 50 daga lekhale haba aduna ai je isa je bp ju pra low oiba haitare aduna ngamdre manipur tangkai 이까이 제트도 많이 할 거로다. 사이 바보인데 사와야 돼. 또 아이나 크라 아우부터도 빠르게. 그냥 또 미치지 에바 이제 아힘 좀 시파다 왜 그냥 강대 보고.
ꯑꯩ ꯅꯥꯕ ꯊꯨꯅ ꯐꯔꯒꯦ ꯍꯜꯂꯣ ꯃꯅꯥꯎ ꯇꯧꯔꯤꯖꯝ ꯃꯅꯥꯎ ꯍꯣꯏ ꯑꯩ ꯑꯗꯨꯅꯦ ꯑꯩꯁꯦ ꯏꯁꯩꯁꯦ ꯈꯔ ꯆꯠꯈꯤꯔꯣꯏꯒꯦ ꯑꯩ ꯂꯥꯏꯛ ꯇꯧꯔꯒ ꯍꯥꯏꯖꯔꯛꯏꯁꯤꯅꯦ ꯑꯩ ꯈꯤꯇꯪ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯀꯣ ꯃꯣꯏꯅ ꯃꯤꯡ ꯍꯥꯞꯄꯤꯔꯛꯑꯒꯁꯨꯅꯦ ꯑꯩꯁꯦ ꯃꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯅꯕꯨꯗꯤ ꯍꯥꯟꯅ ꯍꯥꯏꯈꯤꯕꯅꯦ ꯃꯤꯡꯁꯦ ꯍꯥꯞꯆꯤꯜꯂ ꯑꯩ ꯈꯅꯥꯎꯁꯦ ꯁꯤꯔꯕꯅꯤꯅ ꯉꯝꯗ꯭ꯔꯕ ꯍꯣꯏ 25ꯀꯤ ꯃꯃꯥꯡ ꯐꯅꯤꯡꯕꯅ 이사이 삭봐야드림이 너무 카나오제 제제기 강나와 레이로 레이로 너무 한라 레이로 뭐 너무 한라 누네 람헬레 작가노 하이로 작가노 하이 자 산다는 니네 해나리제 아이제 아생바 아도 아이시제 이사이제 좀 따살라데 이제 짝방 엄도 마안데바 아디 그러다 왜바 와이바 좀 할락빠세 뿡제 머리 망아 좀 따이 윰여보다 망아 내 뿡따룩따이 tum머니 야데바 나 조금 tum맘다이더니 나 조금 럭토그래 누가이 바이 스밋 아부 파자나 굿khajai ai mandram debi nahan kainogi da chatpada keba lamdu ka thokre chapam na te tekjam ai je chakse ai mandra yang kang na mit ka je kut la tum da bagi ana sorok taganu ꯑꯗꯣ ꯑꯩꯁꯦ ꯗꯦ ꯇꯥꯏꯝ ꯇꯨꯝꯕꯁꯦ ꯍꯩꯅꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯈꯔ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯅꯨꯡꯊꯤꯟꯗ ꯑꯗꯣ ꯃꯣꯏꯅ ꯂꯥꯡꯕꯗꯁꯨ ꯇꯨꯝꯐꯝꯁꯦ ꯈꯪꯗꯕ ꯈꯣꯡꯖꯣꯝ ꯇꯦꯛꯆꯝ ꯈꯣꯡꯖꯣꯝ ꯇꯦꯛꯆꯝꯗꯅꯦ ꯑꯩꯁꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯀꯨꯠꯂꯕ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯀꯞꯇꯨꯁꯨ ꯍꯥꯏꯖꯕꯅꯦ ꯑꯩ ꯃꯦꯀꯞꯇꯣ ꯑꯃꯨꯛ ꯁ꯭ꯋꯥꯏꯗꯒ ꯊꯣꯝꯖꯟꯕꯗꯣ ꯑꯃꯨꯛ ꯆꯐꯛ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯦꯀꯞꯁꯦ ꯇꯧꯕꯗꯣ ꯌꯥꯝ ꯊꯥꯅ ꯇꯧꯕꯗꯣ ꯇꯧꯗꯕꯅꯤꯅ ꯁꯤ ꯄꯨꯔꯥ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯗꯥꯔꯛ ꯁꯔꯀꯜꯁ ꯑꯗꯨꯒ ꯑꯥꯏ ꯕꯦꯒꯁꯦ ꯆꯣꯡꯊꯣꯔꯛꯑꯦ ꯇꯨꯝꯗꯕꯒꯤ ꯅꯪꯗꯤ ꯃꯑꯣꯡ ꯑꯃ ꯑꯩ ꯀꯩꯗꯧꯔꯒꯦ 이사이 삭ꯄ ꯌꯥꯗ꯭ꯔꯦꯕ ꯑꯩꯅꯒ ꯋꯥ ꯆꯕꯦꯡ ꯉꯥꯡꯉꯤꯁꯦ ꯗꯣꯛꯇꯔꯅ ꯉꯥꯡꯒꯅꯨ ꯍꯥꯏꯔꯛꯑꯕꯅꯦꯃꯤ ꯆꯤꯟꯁꯦ ꯍꯦꯛꯇ ꯀꯟꯇ꯭ꯔꯣꯜꯁꯦ ꯉꯝꯗꯕ ꯄꯦꯄꯥ ꯍꯦꯛꯇ ꯉꯥꯡꯉꯦ ꯑꯩꯁꯦ ꯂꯩꯔꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯗꯥꯔꯛ ꯁꯔꯀꯜꯁ ꯐꯖꯅ ꯑꯩꯁꯦ ꯑꯩ ꯃꯥꯟꯗ꯭ꯔꯦꯃꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯄꯣꯝꯊꯣꯛꯑꯒ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯛꯁꯦ ꯏꯆꯦ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯥꯏꯚ ꯌꯦꯡꯉꯤ ꯍꯥꯏ ꯑꯃꯨꯛꯇ ꯍꯥꯏ ꯃꯃꯥ ꯍꯥꯏ ꯃꯤꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯇꯨꯝꯗꯕꯒꯤ ꯏꯁꯩ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯦꯀꯥꯎꯟꯁꯦ ꯌꯦꯡꯒꯦ 14 ꯑꯁ ꯌꯥꯗ꯭ꯔꯦ ꯈꯣꯟ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯈꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯟꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯈꯣꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯅ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯉꯒ ꯊꯣꯛꯂꯛꯄ ꯈꯣꯟ ꯕꯣ ꯂꯥꯎꯕꯗꯨꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯀꯣꯏꯕ ꯌꯥꯗꯦ ꯉꯁꯥꯏꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯇꯣꯟ ꯁꯃꯥꯏ ꯄꯥꯍꯧꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯌꯥꯝꯃꯟꯗꯅ ꯈꯩꯅꯤ ꯎꯝꯕ ꯃꯥꯟꯕꯅꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯎꯝꯕ ꯋꯥꯗꯣ ꯉꯥꯡꯕ ꯃꯥꯟꯕꯅꯦꯕ ꯑꯁꯦꯡꯕꯩ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯁꯩꯒ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯁꯦ ꯑꯩꯒꯤ ꯆꯤꯟ ꯃꯅꯨꯡꯁꯤꯗꯩꯁꯤꯗꯅꯦ ꯀꯩꯅꯣꯝꯃ ꯎꯝꯕ ꯃꯥꯟꯕꯒꯤꯀꯣ ꯊꯥꯏꯅ ꯇꯥꯃꯣ ꯑꯂꯤꯌꯦ ꯕꯤꯕꯦꯛ ꯑꯂꯤꯅꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪ ꯋꯥ ꯉꯥꯡꯕꯁꯦ ꯀꯩꯅꯣꯝ ꯆꯥꯔꯒ ꯉꯥꯡꯕ ꯃꯥꯜꯂꯦ ꯈꯩꯅꯤꯒꯨꯝꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕ ꯃꯊꯟꯇꯅꯦ ꯍꯥꯏꯕ ꯁꯥꯏ ꯈꯖꯥꯏꯗꯣ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯈꯪꯗꯦ
ꯈꯖꯥꯏꯁꯦ ꯆꯥꯎꯃꯟꯗꯅ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯆꯥꯎꯔꯕ ꯈꯪꯗꯦ ꯗꯦꯠ 20ꯁꯦ ꯑꯁ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯛꯇꯧ ꯃꯥꯜꯂꯦ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯩꯁꯦ ꯗꯣꯡ ꯗꯣꯡ ꯉꯥꯡꯃꯟꯗꯅꯅꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯊꯣꯔꯛꯑꯒ ꯏꯀꯥꯏꯕꯅ ꯑꯩꯗꯤ ꯌꯨꯕꯤ ꯑꯩ ꯀꯩꯝꯇ ꯎꯝꯗꯦꯀꯣ ꯀꯩꯝꯇ ꯎꯝꯗꯦ ꯑꯩꯁꯦ ꯁꯤ ꯈꯖꯥꯏꯁꯦ ꯈꯔ ꯆꯥꯎꯕ ꯑꯣꯏꯔꯝꯃꯅꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯦ ꯑꯩꯁꯦ ꯄꯉꯥꯡꯗ ꯉꯥꯡꯕꯅꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯩ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯁꯣꯏꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯂꯦꯕꯀꯣ ꯗꯣ ꯉꯥꯡꯊꯣꯛꯄꯒꯤ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯁꯤꯖꯤꯟꯅꯕꯁꯦ ꯑꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯔꯤꯅꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯐꯣꯇꯣ ꯑꯣ ꯀꯥꯞꯃꯤꯟꯅꯈ꯭ꯔꯕ I need you so much ꯆꯔꯨꯡ ꯆꯥꯎꯕ ꯍꯣꯏ ꯆꯔꯨꯡ ꯆꯥꯎꯕꯩꯔꯥ ꯈꯪꯗꯦ ꯇꯨ ꯁꯥꯏꯁꯦ ꯁꯤ ꯆꯥꯎꯕꯩꯔꯥ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯎꯝꯕ ꯃꯥꯜꯂꯤꯁꯦ ꯑꯗ ꯑꯩꯁꯦ ꯁꯝꯁꯦ ꯃꯣꯏꯅ ꯁꯤꯁꯦ ꯈꯨꯝꯃꯦ ꯍꯥꯏ ꯑꯩ ꯃꯥꯏꯁꯦ ꯌꯥꯝ ꯄꯥꯛꯑꯦꯕꯀꯣ ꯁꯝꯁꯦ ꯍꯥꯏꯗꯣꯛꯑꯗꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯁꯦ ꯏꯊꯟꯇ ꯌꯦꯡꯕꯗ ꯁꯨꯡꯍꯩ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯇꯨꯝꯄꯒꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯂꯥꯛꯑꯗꯕꯅꯦ thank you look like an angel thank you so much angelniga haibire aibu pame thank you hoi mai noye khara ꯑꯩꯁꯦ ꯌꯥꯡꯗꯤ ꯀꯪꯉꯤꯅꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯕꯣꯟ ꯂꯥꯎꯋꯦ ꯑꯩ ꯂꯝꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯉꯁꯥꯏ ꯒꯨꯗ ꯅꯥꯏꯠ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯂꯝꯁꯦ ꯁꯣꯃꯨꯡ ꯀꯕꯨꯏ ꯈꯨꯟꯗꯣ ꯑꯗꯣ ꯑꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯅꯨꯡꯒꯣꯏ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯗ ꯊꯦꯡꯛ ꯌꯨ ꯄꯥꯍꯧꯗꯔꯦ ꯍꯦꯛꯇ ꯇꯨꯝꯃꯒꯦ ꯕꯥꯏ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯞꯄꯅꯤꯀꯣ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯇꯨꯃꯤꯠꯊꯨꯞ ꯃꯣꯏ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯉꯥꯡꯅꯍꯧꯔꯤꯌꯦ ꯃꯤꯠꯊꯨꯞ ꯁꯦꯝꯗꯦꯅ ꯅꯞꯆꯩ ꯁꯨꯃꯥꯏꯅ ꯅꯞꯄꯦꯕ ꯅꯞꯄꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯊꯦꯡꯛ ꯌꯨ